Kangpokpi district ke manung channa konsa khulga nakna lairiba ke Luingrawam Naga village da Sanaba Yumpham Thonbada Kuki Singna Athingba Pibada Natana Nupi ama Phuramle haire thodoga singa se pung nipan rom tabadagi hauraga Tarama thoi faubugi manungda thokibane Impact News na fangba pauda Luing Wairam Naga village ki sarukta village authority na children orphan home amasung khulgi yum kharasanaba JCB excavator sizinaduna laibak temduna Yumpham thonke tanja aduda laibak temduna Yumpham thonba yaroi haina khul thangnaba munlai Kuki village ki naha sing law khongduna laklaga Athingba pikhe madugi mathakta Yumpham thonba yaubi miyai challabi Naga village ki Nupi amada Kuki naha sing aduna khut tharakhe haire adubuka hena asok apandi yauhodre haire loina Nupi adugi phone so munduna thugai khe haire amaromda children orphan home amasung khulgi yum khara sanaba Yumpham tholiba asi ke Lungwairam Naga village asi asengba lamgi sarukni adubu masagi khulda thabak subada apanba pirakpada yaningdaba phongdorakle Kungi sida hoina yum sanaba hena inanupi amasu inanupa ani sina Yumpham semse hena hoi subo matamda Kuki Singna laga JCB thabak subu yaroina JCB sasu tawbire adudagi hendoptuna inanupi sida su moina inthurga nupibu phubire adudagi hendoptuna miyam laga hoida fatta moron silinaraga hoida tina langnabire sigi matangsi Thamo yam nuaitre aiso aigi khunni ana lakpani aduga yum sage bakanda Kuki Singna yade ana aibu mitra kunmuk nupa yauna aibu sumaina lakraga phabiraga aigi phone su loina kino thugai biraga aibu makhada sumaina pubiraga aibu phajana sumaina tawbire aduna yaredi akoi naga CSO Singna sumari changbiduna sigisi tanabiu